Kangleipak Lamilol haina mingthon jaduna Kangleicha punamakna mafam khudingmapu khangminnanabagi pandam amagi makhara chathajarakpa oina marisuba saruk oina khudol tamjagadoribasi tumba taubigi anisuba pukhri mamangda thamkiba video singda aina ahanba tumba taubigi pukhri sing adu uchakraba matungda anisuba pukhri ase thinanam honrakpa matamda aranba mafam takpirakpa mayam amasu yawi adubu mafam asida tumba taubigi pukhri bu chahi 8 henna Lagi laithok tawbiraklaba ima amaga thengnajaduna chap chaba mafam ado yauba ngamkhibani mafam asida yauraba matungda macha oiriba aiga imaga punna afafat tanaduna laifamna kadaida aduga hauji kadaida magi khubam yariba hairi wafam singasi akuppa kayado miyam punna khangminnanabagi damakta video sibu yengbiriba amasung tabiriba khwai punnamakki mafamda thamjage ngaktang miyeng taminasi lunana tumba tawbagi pukhi dusu akhoi khangminnasi Jengsi ko tumba tawbi pukhi sa sida leiriba makha sida leiriba sigi pukhi ko macha sini ko sigi pukhi macha sini ko tumba tawbi haise masi laifam sini ko adu akoi kidang asi hujik leirise na sigi posini koi tumba tawbi haiba mafam siko adu somna khangi nongpoklom thangba saitigi punjalakpadagi madu kotho ubadagi watho oiki mafam duni masi amuhanna akoi na punbasu yadaba yamna luba laifam mani duga sigi chorangna masi asumgi khara pa edam haitare akoi 20-30 meter gumagi mayada maji pa ko area ni de si area sida som awalom thangba sasida punjanba horokpadagi JCB toroga kothoknaba honarubadagi wathok oikiba aduga kothoknaba honabada habadi wathok habadi moina thingakpa haiba tare maitei lam khopsale haibagi mongda lakhiba mafamdoni Hey ho sidaba laining tho Singa tamga puriba panthau ipa koloi minglendi loijing loya lakpa laining tho haina su kawe singju tamsu puriba Lairon nungda laithuppa malem thakta laihunba korok thakta laisatpa Thaglon kharon ahum puriba panthau ipa gi matik mayai ni do hey sidaba panthau ipa hai poksing sang lakpa laining thogi Kawru thangba maikeida Lotna chikna thupna laibidamiba he panthau apokpa poklen pokpa salen satpa laining tho Singburoi tamburoi bu puriba ipa khunbu khulakpa charai phimuna leitengba panthau ipa nahakti natik nayai di thabagi loiba naidi do taibang oibi namomna adungai sok lising amaga jamapan maudraga mari dagina taruk phaugi manungda pikiba chingu paujenbu yawa paudam lamge do panthau ipa korok thakta laisatpa malem thakta laihunba leiron nungda laithuppa haina thaklon kharon ahum puriba mapu nahaki thaujana ngasidi malemda taibang oina poksaduna taibang jinjak chaduna taibang asida palem panthaubu masak takpa ngamjaba pibiriba namonggi laibak phabani Maira taret langjeri lairaraba napari na suna chai khoina ngasidi haukiba chahi chogli singamaga jamapan maudra taruktagi isai phu ikau khatkiba chahi taret thopangkhiye haipok chingdon thakta phamba langiba haipok leimen sidabi palem ima gimak yetlomda leiriba thawai gi mapu oiba yaibiren sidaba ibudao thawai pokpa yaibi maru sidaba panthau ipa su mafam asida leibani Asigumlaba ipa ipugi luraba lona thupna leiriba lainung phauna puriba panthau ipagi koloi min mafamdi tumba tawbi haina su koloi nei mafam asida tumba thadaraga chingi wangmada nareng gujil haina kauriba mafam asida ikomda pukhida tumba do phagalai haiduna tumba tawbi haina ahan singna kaunarami hai siga loina na kangla mengi yaida leiriba nongjeng pukhida su phawi haiduna takpiye do chingu khoyum sidaba laining tho
ꯂꯣꯏꯕꯤ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯨ ꯅꯍꯥꯛꯅꯤ, ꯆꯤꯡꯒꯤ ꯅꯤꯡꯊꯧꯁꯨ ꯅꯍꯥꯛꯅꯤ, ꯇꯝꯒꯤ ꯃꯄꯨꯁꯨ ꯅꯍꯥꯛꯅꯤ, ꯂꯥꯏꯅꯤꯡꯊꯧ ꯍꯥꯏꯅ ꯀꯣꯂꯣꯏꯅꯔꯤꯕ ꯂꯩꯅꯨꯡ ꯄꯨꯕ ꯏꯄꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯈꯤ꯫ ꯆꯤꯡꯎꯕ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯄꯟꯊꯧ ꯏꯄꯥ, ꯆꯤꯡꯎ ꯂꯥꯏꯗꯤ ꯂꯥꯏꯑꯣꯏꯕ, ꯇꯥꯏꯕꯪꯒꯤ ꯃꯤꯁꯧꯅ ꯀꯟꯈꯤꯕꯅ ꯃꯐꯝ ꯑꯁꯤꯗ ꯅꯃꯣꯝꯅ ꯍꯣꯡꯖꯪꯗꯨꯅ ꯍꯩꯄꯣꯛ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯏꯃꯥꯒꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯏꯔꯩꯃ ꯏꯃꯥꯒꯤ ꯊꯋꯥꯏ ꯌꯥꯏꯕꯤꯔꯦꯟ ꯁꯤꯗꯕ ꯏꯕꯨꯙꯧꯒꯤ ꯍꯩꯄꯣꯛ ꯆꯤꯡꯗꯣꯟ ꯊꯛꯇ ꯅꯣꯡꯄꯣꯛ ꯊꯪꯕ ꯆꯤꯡꯃꯥꯏꯗ ꯏꯔꯩꯃ ꯂꯣꯛꯀꯤ ꯂꯣꯛꯃꯥꯡꯗ ꯁꯅꯥ ꯐꯝꯕꯥꯜ ꯂꯥꯡꯈꯤꯕ ꯄꯟꯊꯧ ꯏꯄꯥ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯌꯥꯗꯗꯨꯅ ꯁꯪꯂꯦꯟ ꯁꯥꯕ ꯌꯥꯗꯕꯅꯤꯅ ꯃꯊꯛꯇ ꯂꯣꯏꯕꯤ ꯆꯤꯡꯊꯛꯇ ꯀꯥꯗꯨꯅ ꯇꯥꯏꯕꯪ ꯅꯆꯥ ꯅꯁꯨ ꯑꯣꯏꯕꯕꯨ ꯆꯥꯛꯀꯨ ꯂꯪꯒꯨꯕꯤꯔꯤꯕ ꯄꯟꯊꯧ ꯏꯔꯝꯗꯝ ꯑꯁꯤ ꯌꯦꯛꯅꯕꯅ ꯂꯥꯡꯒꯣꯏ ꯆꯠꯂꯛꯄ ꯃꯇꯝꯗ ꯄꯟꯊꯧ ꯏꯄꯥꯅ ꯉꯥꯛꯄꯤꯕ ꯂꯥꯟꯊꯦꯡꯅꯕ ꯅꯠꯇꯅ ꯇꯥꯏꯕꯪ ꯀꯅꯥꯅ ꯊꯦꯡꯅꯕ ꯉꯝꯃꯣꯏꯌꯦ꯫ ꯌꯦꯛ ꯇꯔꯦꯠ ꯁꯂꯥꯏ ꯃꯥꯄꯟꯕꯨ ꯍꯧꯔꯣ 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 ꯍꯥꯏꯗꯨꯅ ꯅꯃꯣꯝ ꯑꯣꯏꯕꯤ ꯇꯥꯏꯕꯪꯅ ꯀꯞꯅ ꯀꯌꯥ ꯂꯥꯎꯖꯈꯤꯕ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯂꯛꯄꯗ ꯏꯆꯥꯅꯨꯄꯥ ꯊꯦꯡꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯅꯧꯅ ꯑꯃꯨꯛ ꯆꯍꯤ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯂꯦꯞꯈ꯭ꯔꯕ ꯅꯧꯅ ꯈꯣꯡꯗꯣꯏ ꯍꯨꯜꯂꯛꯇꯨꯅ ꯃꯩꯔꯥ ꯃꯤꯀꯨꯞ ꯂꯥꯡꯖꯔꯤꯌꯦ꯫ ꯏꯄꯥ ꯏꯄꯨꯒꯤ ꯄꯨꯌꯥꯔꯤꯒꯤ ꯂꯤꯛꯂꯝꯕꯨ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯃꯣꯝꯅ ꯇꯥꯛꯆꯕ ꯄꯂꯦꯝ ꯄꯟꯊꯧꯅ ꯇꯥꯛꯄꯤꯕ ꯈꯔꯗꯨꯃꯛꯇꯅꯤ ꯈꯪꯖꯕ, ꯄꯨꯌꯥꯒꯤ ꯂꯤꯛꯂꯝꯁꯨ ꯅꯠꯇꯤꯌꯦ, ꯇꯔꯪ ꯃꯄꯥꯎꯗ ꯄꯤꯔꯛꯄ ꯄꯟꯊꯧ ꯏꯄꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅꯤ꯫ ꯄꯂꯦꯝ ꯏꯃꯥ ꯇꯔꯦꯠ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯒꯦ ꯍꯥꯏꯗꯨꯅ ꯁꯤꯡꯉꯦꯜ ꯎ ꯊꯝꯕꯥꯜ ꯂꯣꯏꯕꯤ ꯄꯥꯃꯦꯜ ꯎꯗ ꯁꯥꯠꯄ ꯎ ꯊꯝꯕꯥꯜ ꯇꯔꯦꯠ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯀꯧꯈꯤꯕꯗꯒꯤ ꯎ ꯊꯝꯕꯥꯜ ꯇꯔꯦꯠ ꯇꯝꯖꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯊꯪ ꯃꯊꯪ ꯁꯤꯟꯊꯥ ꯄꯥꯡꯂꯛꯈꯤꯕꯅꯤ꯫ ꯇꯔꯦꯠ ꯁꯦꯟꯖꯥꯁꯨ ꯂꯩꯖꯗꯦ, ꯇꯔꯥ ꯆꯦꯡꯁꯨ ꯂꯩꯖꯗꯦ꯫ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯄꯥ ꯏꯄꯨꯅ ꯊꯥꯕꯤꯔꯝꯕ ꯃꯄꯨꯒꯤ ꯆꯩꯊꯦꯛ ꯁꯨꯔꯗꯨꯅ ꯉꯁꯤ ꯁꯕꯥꯎ ꯂꯝꯕꯥꯎ ꯀꯜꯂꯛꯂꯕ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯨꯠꯅꯅꯕ ꯇꯦꯝꯁꯤꯡꯂꯛꯂꯕ ꯃꯩꯇꯩ ꯃꯁꯦꯟꯗꯁꯨ ꯑꯃꯒ ꯑꯃꯒ ꯄꯨꯛꯆꯦꯟ ꯇꯤꯟꯅꯗꯅ ꯃꯤꯒꯤ ꯃꯃꯥꯗ ꯏꯃꯥ ꯀꯧꯔꯤꯕ, ꯃꯤꯒꯤ ꯃꯔꯣꯟꯗ ꯂꯣꯜꯂꯒꯅ ꯑꯆꯥꯎꯔꯣꯡ ꯀꯥꯗꯨꯅ ꯂꯦꯝꯖꯕ ꯁꯥꯔꯤꯕ ꯏꯄꯥ ꯏꯄꯨꯕꯨ ꯃꯁꯛ ꯈꯪꯕꯤꯗꯅ ꯃꯤꯒꯤ ꯃꯤꯔꯣꯟ ꯉꯥꯡꯂꯒ ꯑꯐꯕ ꯃꯤꯔꯛ ꯇꯤꯟꯕ ꯑꯆꯧ ꯑꯁꯥꯡ ꯁꯛꯂꯤꯕ ꯑꯗꯨꯒꯨꯝꯕꯅ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯅꯠꯇꯤꯌꯦ꯫ ꯄꯟꯊꯧ ꯏꯄꯥ ꯊꯣꯛꯂꯛꯂꯣ, ꯆꯤꯡꯎ ꯈꯣꯌꯨꯝ ꯁꯤꯗꯕ ꯅꯇꯤꯛ ꯅꯌꯥꯏ ꯎꯠꯄꯤꯔꯣ, ꯏꯔꯝꯗꯝꯕꯨ ꯀꯟꯕꯤꯔꯣ, ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯒꯤ ꯊꯝꯕꯤꯔꯝꯕ ꯅꯨꯡꯁꯤꯔꯕ ꯆꯤꯡꯎ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯣꯟꯅ ꯊꯨꯞꯅ ꯂꯩꯔꯤꯕ ꯍꯩꯄꯣꯛ ꯆꯤꯡꯒꯤ ꯂꯥꯏꯅꯤꯡꯊꯧ ꯅꯁꯥꯏ ꯀꯣꯟꯗ ꯊꯋꯥꯏꯒꯤ ꯃꯄꯨ ꯑꯣꯏꯕ ꯌꯥꯏꯕꯤ ꯃꯔꯨ ꯁꯤꯗꯕ ꯌꯥꯏꯕꯤꯔꯦꯟ ꯁꯤꯗꯕ ꯏꯕꯨꯙꯧꯅ ꯇꯨꯔꯩ ꯇꯨꯊꯨꯞꯅꯗꯨꯅ ꯆꯤꯡꯎꯕ ꯅꯇꯤꯛ ꯅꯌꯥꯏꯕꯨ ꯃꯥꯂꯦꯝꯗ ꯃꯁꯛ ꯇꯥꯛꯄꯤꯔꯣ꯫ ꯍꯦ ꯍꯩ ꯍꯌꯥ ꯁꯤꯗꯕ ꯄꯟꯊꯧ, ꯍꯦ ꯍꯌꯥ ꯁꯤꯗꯕ ꯄꯟꯊꯧ, ꯈꯥꯝꯕꯤ ꯃꯩꯁꯥ ꯂꯥꯡꯂꯛꯑꯕ ꯈꯥꯝꯕꯤ ꯃꯩꯅ ꯃꯩꯋꯥꯏꯔꯦꯕ ꯃꯥꯏꯀꯩ ꯁꯨꯡꯗꯥꯏ ꯅꯤꯄꯥꯟꯗ ꯃꯤꯀꯞ ꯃꯤꯔꯥꯎꯅ ꯊꯜꯂꯛꯂꯕ ꯐꯥꯎꯕꯗ ꯄꯟꯊꯧ ꯏꯄꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯔꯥ? ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯜꯂꯕꯁꯨ ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯊꯣꯛꯄꯤꯔꯣ꯫ ꯀꯣꯔꯧꯊꯛꯇ ꯊꯥꯕꯨꯡ ꯇꯔꯨꯛ ꯂꯩꯕ ꯉꯝꯕ ꯄꯟꯊꯧ ꯏꯄꯥ ꯑꯣꯅꯤꯡꯕꯇ ꯑꯣꯟꯕ ꯑꯣꯏꯅꯤꯡꯕꯇ ꯑꯣꯏꯕ ꯁꯥꯏꯑꯣꯟ ꯃꯁꯤꯡ ꯈꯪꯗꯕ ꯇꯔꯪ ꯍꯤꯕꯨ ꯍꯣꯜꯂꯤꯕ ꯌꯥꯏꯕꯤꯔꯦꯟꯗꯤ ꯌꯥꯏꯕꯤ ꯃꯔꯨ ꯁꯤꯗꯕ ꯂꯥꯏꯅꯤꯡꯊꯧ ꯍꯦ ꯄꯟꯊꯧ ꯑꯄꯣꯛꯄ, ꯁꯤꯗ ꯌꯥꯏꯕꯨ ꯄꯨꯔꯤꯕ ꯅꯥꯗ ꯌꯥꯏꯕꯨ ꯄꯨꯔꯤꯕ ꯑꯋꯥ ꯑꯅꯥ ꯀꯌꯥꯕꯨ ꯇꯤꯡꯀꯣꯛꯄꯤꯌꯣ ꯂꯥꯏꯀꯣꯛꯄꯤꯌꯣ, ꯂꯥꯏꯊꯨꯡ ꯇꯤꯟꯊꯨꯡ ꯄꯛꯄ ꯀꯌꯥꯕꯨ ꯇꯤꯡꯀꯣꯛꯄꯤꯌꯣ ꯂꯥꯏꯀꯣꯛꯄꯤꯌꯣ, ꯇꯤꯟꯁꯦꯡꯕꯤꯌꯣ ꯂꯥꯏꯁꯦꯡꯕꯤꯌꯣ, ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯍꯨꯝꯕꯨ ꯄꯨꯊꯣꯛꯂꯤꯕ ꯄꯟꯊꯧ ꯏꯄꯥꯒꯤ ꯅꯇꯤꯛ ꯅꯌꯥꯏꯅ ꯅꯌꯥ ꯂꯥꯎꯅ ꯀꯥꯊꯣꯔꯛꯄ ꯃꯇꯝꯗ ꯈꯥꯝꯕꯤ ꯃꯩꯕꯨꯟ ꯃꯩꯕꯨꯟ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯥꯂꯦꯝ ꯊꯨꯡꯅ ꯆꯥꯛꯄ ꯉꯝꯕ ꯂꯥꯏꯅꯤꯡꯊꯧ ꯍꯦ ꯍꯦ ꯍꯌꯥ ꯁꯤꯗꯕ, ꯍꯦ ꯍꯌꯥ ꯍꯦ ꯁꯤꯗꯕ ꯂꯥꯏꯅꯤꯡꯊꯧ ꯅꯪꯅ ꯍꯟꯅ ꯄꯨꯅꯦꯝꯖꯔꯤ꯫ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ, ꯃꯩꯇꯩ ꯄꯣꯛꯄ ꯄꯣꯛꯄꯤꯅ ꯌꯥꯏꯐꯔꯦ꯫ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯝꯕ ꯂꯥꯏꯁꯦ ꯆꯤꯡ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯐꯝꯕꯥꯜ ꯑꯁꯣꯝ ꯆꯤꯡ ꯃꯊꯛꯇ ꯂꯥꯡꯉꯦ ꯍꯥꯏꯕ? ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯏꯀꯧ ꯈꯠꯆꯕ ꯍꯥꯏꯇꯥꯔꯦ, ꯏꯀꯧ ꯈꯠꯂꯒ ꯐꯝꯕꯥꯜ ꯈꯠꯆꯕ ꯂꯥꯡꯕ ꯐꯝꯕꯥꯜꯗꯣ ꯁꯤꯗ ꯂꯥꯡꯕꯗꯤꯅꯦ ꯂꯥꯏꯁꯪ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅꯅꯦ ꯃꯣꯏ ꯀꯩꯅꯣꯅ ꯈꯨꯟꯅ ꯀꯕꯨꯏꯁꯤꯡꯅ ꯑꯣ ꯆꯤꯡꯃꯤꯁꯤꯡꯅ ꯊꯤꯡꯉꯦꯕ꯫ ꯑꯣ ꯑꯗꯨꯗ ꯍꯩꯄꯣꯛ ꯆꯤꯡꯒꯤ ꯃꯊꯛꯇ ꯏꯔꯩꯃ ꯂꯣꯛ ꯀꯧꯋꯦ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯃꯐꯝꯁꯦ, ꯍꯩꯄꯣꯛ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯃꯣꯝꯒꯤ ꯄꯣꯛꯐꯝ ꯁꯥꯐꯝ ꯑꯣꯏꯈꯤꯕ꯫ ꯑꯗꯨ ꯏꯔꯩꯃ ꯂꯣꯛꯀꯤ ꯂꯣꯛꯃꯥꯡꯗ ꯁꯪꯂꯦꯟ ꯐꯝꯕꯥꯜ ꯂꯥꯡꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯌꯦꯛ ꯁꯂꯥꯏꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯏ ꯉꯁꯤ ꯈꯥꯡꯉꯤꯕꯅꯦ꯫ ꯍꯣꯏ ꯑꯗꯣ ꯍꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯀꯧꯈꯠꯂꯒꯗꯤ ꯑꯝꯍꯥꯅꯤꯗꯅ, ꯍꯣꯏ ꯑꯗꯨ ꯍꯣꯏ ꯆꯤꯡꯒꯤ ꯂꯝꯗ ꯑꯩꯈꯣꯏꯅ ꯌꯦꯠꯂꯨꯕꯗ ꯈꯠꯅ ꯆꯩꯅꯕ ꯑꯗꯨꯗ ꯊꯤꯡꯕ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯏꯇꯤꯛ ꯏꯄꯥꯛ ꯑꯣꯏꯗ꯭ꯔꯦꯕ꯫ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯁꯤꯗ
ꯆꯥꯛꯂꯦꯟ ꯂꯥꯡꯕꯟ ꯊꯥꯅ ꯂꯥꯛꯄ ꯂꯥꯡꯕꯟ ꯇꯔꯄꯣꯟꯗ ꯌꯥꯏꯕꯤꯔꯦꯟ ꯁꯤꯗꯕ ꯏꯕꯨꯙꯧꯒꯤꯅꯦ ꯍꯦꯛ ꯇꯧꯔꯤꯁꯦ ꯆꯥꯛꯂꯦꯟ ꯇꯧꯔꯤꯁꯦ ꯁꯤꯗ ꯇꯧꯔꯝꯃꯦꯕ ꯑꯣ ꯁꯤꯗꯥꯟ ꯇꯧꯔꯝꯕꯅꯦꯕ ꯆꯍꯤ 3ꯁꯦ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯏꯆꯥ ꯏꯄꯨ 8 ꯅꯨꯄꯤ 8ꯁꯤ ꯏꯆꯥ ꯏꯄꯨ ꯄꯨꯈꯠꯂꯒ ꯕꯦꯟꯒ ꯌꯥꯎꯗꯅ ꯁꯒꯣꯜꯒ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯗꯨ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯁꯨ ꯂꯩꯈꯤꯕꯅꯤ ꯑꯗꯣ ꯑꯩꯅ ꯌꯨꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯦꯛꯊꯣꯛ ꯇꯦꯛꯁꯤꯟ ꯇꯧꯔꯤꯉꯩꯗ ꯂꯣꯏ ꯋꯥꯏꯅꯔꯒ ꯃꯥꯡꯈ꯭ꯔꯦ ꯑꯗꯣ ꯈꯔꯗꯤ ꯑꯅꯤꯃꯗꯤ ꯂꯩꯔꯤ ꯑꯗꯨꯒ ꯁꯤꯟ ꯇꯧꯗꯅ ꯂꯩꯅꯈꯤꯗꯕꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯉꯁꯤꯐꯥꯎ ꯏꯃꯥꯅ ꯆꯤꯡ ꯃꯊꯛꯁꯤꯗ ꯈꯥꯡꯉꯒ ꯌꯥꯔꯦꯛꯇꯅ ꯆꯪꯖꯐꯝ ꯂꯧꯔꯝꯃꯤꯁꯦ ꯏꯄꯥ ꯏꯃꯥꯕꯨ ꯏꯄꯥ ꯏꯄꯨꯒꯤꯁꯤꯕꯨ ꯀꯟꯖꯅꯕ ꯍꯣꯠꯅꯕꯗ ꯀꯟꯖꯅꯕ ꯂꯤꯛꯂꯝꯁꯦ ꯍꯣꯠꯅꯕꯗ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯍꯣꯏ ꯃꯤꯌꯥꯝꯅ ꯍꯌꯦꯡ ꯇꯨꯡꯂꯝ ꯆꯠꯇ ꯏꯆꯥ ꯏꯁꯨ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯅꯅꯦ ꯁꯛ ꯈꯪꯕꯤꯍꯧꯗꯅ ꯑꯩꯗꯤ ꯑꯣꯃꯣꯔ ꯅꯠꯇꯦꯕ ꯃꯥꯅꯤ ꯃꯥꯅꯤ ꯏꯁꯥꯒꯤ ꯆꯍꯤ 70 ꯁꯨꯔꯦ ꯍꯣꯏ ꯑꯗꯨꯅ ꯁꯤꯗꯒꯤ ꯑꯩꯅ ꯊꯨꯞꯈꯤꯕ ꯃꯇꯝꯗ ꯍꯣꯏ ꯏꯌꯥꯏꯗ ꯂꯩꯕ ꯃꯅꯤꯕꯨ ꯂꯧꯈꯠꯄꯤꯗꯅ ꯃꯥꯡꯈꯤꯕꯗꯧꯅ ꯃꯥꯡꯈ꯭ꯔꯅꯤ ꯃꯥꯡꯈꯤꯅꯤ ꯍꯣꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯍꯣꯏ ꯏꯆꯥ ꯏꯁꯨꯁꯤꯡꯕꯨ ꯀꯧꯔꯤꯕꯅꯤ ꯍꯣꯏ 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 ꯑꯩꯈꯣꯏ ꯊꯧꯔꯝ ꯄꯥꯡꯃꯤꯟꯅꯅꯕ ꯍꯣꯏ ꯑꯗꯒꯤ ꯃꯊꯪ ꯃꯊꯪ ꯊꯧꯕꯥꯡꯅꯗꯅ ꯍꯣꯏ ꯁꯤꯟꯅꯔꯝꯅꯕꯒꯤ ꯑꯗꯣ ꯃꯩꯇꯩ ꯌꯦꯛ ꯁꯂꯥꯏꯁꯤ ꯃꯨꯠꯍꯟꯒꯨꯝꯁꯤ ꯍꯣꯏ ꯊꯤꯡꯁꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯃꯔꯣꯟꯗ ꯃꯤꯒꯤ ꯎꯝ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯎꯝ ꯂꯨꯞꯄꯨꯔꯒ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯅꯠꯇꯦ ꯍꯣꯏ ꯁꯩꯗꯥꯡꯕꯅꯦ ꯍꯣꯏ ꯍꯣꯏ ꯁꯩꯗꯥꯡꯉꯨꯅꯤ ꯏꯄꯥ ꯏꯄꯨꯒꯤ ꯃꯌꯦꯛꯁꯤꯡꯁꯦ ꯃꯥꯡꯈꯤꯅꯤ ꯍꯣꯏ ꯑꯁꯤꯅ ꯀꯟ ꯊꯧꯔꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯀꯌꯥꯕꯨ ꯀꯣ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯣꯏꯕꯤ ꯍꯣꯏ ꯆꯤꯡꯅ ꯀꯣꯏꯁꯤꯜꯂꯒ ꯂꯥꯏꯐꯝꯂꯦꯟꯅꯤ ꯎꯝ ꯑꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯎꯃꯪ ꯂꯥꯏ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤꯗꯤ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯌꯥꯝꯁꯤꯅ ꯉꯥꯛ ꯁꯦꯟꯗꯅ ꯄꯂꯦꯝ ꯄꯟꯊꯧꯕꯨ ꯉꯥꯛ ꯁꯦꯟꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯛꯑꯁꯨ ꯍꯣꯏ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯑꯆꯨꯝ ꯑꯔꯥꯜ ꯍꯥꯏꯕꯗꯣ ꯎꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯩꯁꯨ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯕ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯕ ꯑꯗꯨꯃꯛ ꯑꯣꯏꯔꯁꯅꯨ ꯍꯣꯏ ꯍꯣꯏ ꯋꯥꯌꯦꯟ ꯀꯥꯇꯤꯁꯤꯅ ꯂꯥꯛꯄꯗ ꯋꯥꯌꯦꯟ ꯀꯥꯇꯤꯁꯦ ꯄꯥꯏꯈꯠꯄ ꯍꯧꯕꯤꯔꯣꯅ ꯎꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯃꯇꯝ ꯉꯥꯏꯔꯤꯕꯔꯥ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯋꯥꯒꯗꯧꯕꯁꯨ ꯋꯥꯠꯂꯤꯕꯔꯥ ꯍꯣꯏ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯂꯤꯛꯂꯝ ꯊꯤꯒꯠꯂꯛꯄꯁꯦ ꯍꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯍꯣꯏ ꯍꯣꯏ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯈꯪꯗꯅ ꯑꯩ ꯃꯥꯏꯕꯤꯒꯤ ꯂꯩꯕꯥꯎꯁꯨ ꯅꯠꯇꯦ ꯍꯣꯏ ꯄꯨꯌꯥꯒꯤ ꯂꯤꯛꯂꯝꯁꯨ ꯅꯠꯇꯦ ꯍꯣꯏ ꯏꯄꯥ ꯏꯄꯨꯁꯤꯅꯅꯦ ꯍꯣꯏ ꯑꯩꯒꯤ ꯀꯣꯛꯇ ꯄꯤꯕꯤꯕꯗꯅꯦ ꯍꯣꯏ ꯇꯔꯪ ꯍꯣꯏ ꯄꯥꯎꯖꯦꯜ ꯍꯣꯏ ꯍꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯏꯆꯝ ꯆꯝꯅ ꯃꯤꯆꯝ ꯑꯃ ꯏꯆꯝ ꯑꯣꯏꯅ ꯆꯝꯅ ꯃꯤꯆꯝ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯏꯄꯥ ꯏꯄꯨꯒꯤ ꯂꯦꯜꯂꯤꯕꯅꯤ ꯂꯤꯛꯂꯝꯕꯨ ꯀꯟꯅꯕ ꯍꯣꯏ ꯍꯣꯏ ꯍꯣꯠꯅꯖꯕꯅꯦꯕ ꯑꯗꯨ ꯂꯦꯟꯖꯔꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯣ ꯐꯔꯦ ꯏꯃꯥ ꯑꯗꯨꯅꯤ ꯃꯩꯔꯥꯁꯨ ꯐꯖꯅ ꯂꯩꯕꯥꯛ ꯐꯪꯅ ꯆꯥꯛꯏ ꯆꯥꯏ ꯆꯥꯏ ꯑꯗꯨꯅ ꯀꯔꯤꯒꯤꯁꯨ ꯂꯦꯝ ꯃꯥꯡꯗꯣꯏꯅꯣ ꯏꯄꯥꯒꯤ ꯇꯨꯝꯕ ꯏꯃꯥꯒꯤ ꯇꯥꯎꯕꯤ ꯍꯥꯏꯕꯁꯦ ꯃꯐꯝꯅꯤ ꯍꯣꯏ ꯂꯥꯟꯕ ꯆꯨꯝꯕ ꯑꯗꯨ ꯑꯗꯥ ꯎꯝ ꯊꯤꯗꯅ ꯎꯝ ꯃꯌꯥꯝ ꯍꯧꯔꯛꯇꯅꯀꯣ ꯎꯝ ꯏꯁꯥꯒꯤ ꯏꯅꯤ ꯎꯝ ꯏꯁꯥꯒꯤ ꯏꯔꯟꯅꯤ ꯏꯁꯥꯒꯤ ꯄꯣꯛꯅꯐꯝ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯎꯝ ꯆꯣꯡꯊꯣꯛꯄꯤꯔꯛꯂꯒ ꯎꯝ ꯊꯧꯔꯝ ꯏꯃꯥꯅ ꯄꯥꯡꯕ ꯎꯝ ꯏꯆꯥꯅ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯁꯤꯒꯨꯝꯕꯗꯁꯨ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯦꯛ ꯁꯂꯥꯏꯒꯤ ꯃꯅꯨꯡꯗ ꯎꯝ ꯏꯄꯥ ꯏꯄꯨꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯕ ꯎꯝ ꯃꯄꯥꯔꯤ ꯃꯃꯣꯝꯁꯤꯡꯁꯨ ꯂꯥꯛꯄꯤꯌꯨ ꯎꯝ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯎꯝ ꯑꯗꯨꯒ ꯏꯔꯝꯗꯝ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯣꯀꯦ ꯑꯣꯀꯦ ꯏꯃꯥꯅ ꯍꯣꯏ ꯍꯥꯏꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯑꯗꯣ ꯍꯣꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯑꯩꯈꯣꯏꯅꯁꯨ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯂꯥꯏꯐꯝꯁꯤꯡꯁꯤꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯀꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯌꯧꯁꯟꯕ ꯉꯝꯗꯕ ꯈꯪꯗꯕ ꯃꯐꯝꯁꯤꯡꯁꯨ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯗ ꯂꯥꯏꯐꯝ ꯑꯃ ꯂꯩ ꯁꯤꯗ ꯂꯥꯏꯐꯝ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯛꯆꯔꯒ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯗ ꯊꯤꯒꯠꯆꯔꯒ ꯂꯥꯏꯐꯝꯗꯨꯁꯨ ꯑꯩꯈꯣꯏ ꯀꯣꯚꯔꯦꯖ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯇꯪꯒ ꯂꯥꯛꯀꯗꯧꯔꯤꯕ ꯏꯉꯥ ꯊꯥꯁꯤ ꯀꯨꯏꯗ꯭ꯔꯦ ꯎꯝ ꯊꯥ 4.5 ꯉꯥꯏꯁꯜꯂꯛꯑꯦ ꯍꯣꯏ ꯏꯉꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯎꯝ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟꯕꯨ ꯁꯦꯝꯕꯤꯔꯤꯕꯤ ꯎꯝ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕꯤ ꯏꯃꯥꯒꯤ ꯎꯝ ꯁꯂꯥꯏ ꯇꯔꯦꯠ ꯄꯣꯛꯄꯤ ꯏꯃꯥꯒꯤ ꯍꯣꯏ ꯐꯝꯕꯥꯜ ꯂꯥꯡꯕ ꯍꯣꯏ ꯍꯣꯏ ꯌꯦꯛ ꯁꯂꯥꯏ ꯇꯔꯦꯠ ꯆꯈꯥꯡꯕ ꯍꯥꯏꯗꯅ ꯏꯉꯥ ꯅꯣꯡ ꯄꯥꯟꯕꯗ ꯊꯧꯔꯝ ꯄꯥꯡꯉꯛꯏꯕ ꯎꯝ ꯁꯣꯛ 1993 ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯄꯥꯡꯉꯤ ꯎꯝ ꯂꯩꯖꯕ ꯍꯣꯏ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯏꯃꯥꯅ ꯍꯣꯠꯅꯔꯛꯄꯅꯤ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯨ ꯎꯝ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯄꯩꯁꯥ ꯈꯥꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯎꯝ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯥꯡꯉꯛꯄꯁꯤꯅ ꯎꯝ ꯅꯥꯠꯀꯤ ꯑꯣꯏꯕ ꯊꯥꯡ ꯇꯥ ꯎꯝ ꯅꯥꯠꯀꯤ ꯑꯣꯏꯕ ꯏꯁꯩ ꯎꯝ ꯅꯥꯠꯀꯤ ꯑꯣꯏꯕ ꯖꯒꯣꯏ ꯎꯝ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯩꯊꯥꯔꯣꯟ ꯎꯝ ꯇꯔꯪ ꯃꯄꯥꯎꯗ ꯄꯤꯔꯛꯄ ꯁꯩꯊꯥꯔꯣꯟꯒꯤ ꯁꯩꯍꯦꯛ ꯁꯩꯗꯥ ꯎꯝ ꯑꯗꯨꯕꯨ ꯁꯛꯆꯔꯒ ꯎꯝ ꯀꯞꯄꯒ ꯂꯦꯜꯂꯤꯕ ꯎꯝ ꯃꯃꯣꯝꯅꯤ ꯑꯩꯗꯤ ꯑꯗꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯁꯨ ꯂꯥꯛꯀꯗꯧꯔꯤꯕꯁꯤ ꯃꯌꯥꯝꯁꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯏꯃꯥꯅ ꯑꯔꯣꯏꯕꯗ ꯃꯇꯦꯡ ꯊꯝꯕꯤꯅꯤꯡꯉꯤꯁꯤꯀꯣ ꯇꯧꯕꯤꯕꯒ ꯂꯣꯏꯅꯅ ꯎꯝ ꯃꯩꯇꯩ ꯌꯦꯛ ꯁꯂꯥꯏ ꯀꯟꯗꯕ ꯌꯥꯗꯦ ꯏꯔꯝꯗꯝ ꯎꯝ ꯃꯅꯤꯄꯨꯔꯁꯤꯒꯤ ꯃꯅꯨꯡꯗ ꯍꯣꯏ ꯃꯩꯇꯩ ꯈꯨꯟꯅꯥꯏꯕꯨ ꯍꯣꯏ ꯍꯣꯏ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯄꯥ ꯏꯄꯨꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯏ ꯍꯟꯅ ꯍꯟꯅ ꯍꯣꯏ ꯀꯧꯖꯔꯤ ꯏꯃꯥꯅ ꯍꯣꯏ ꯇꯥꯏꯕꯪ ꯃꯄꯨ ꯁꯤꯗꯕꯅ ꯃꯨꯠꯍꯩꯗꯕ ꯃꯍꯩꯗꯕ ꯀꯥꯡꯈꯨꯜ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ ꯑꯩꯈꯣꯏꯕꯨ ꯍꯨꯟꯕꯤꯔꯝꯂꯕ ꯆꯥꯔ ꯑꯁꯦ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯪꯂꯩꯆꯥ ꯄꯨꯝꯅꯃꯛꯅ ꯊꯧꯒꯥꯏ ꯄꯨꯕꯤꯗꯨꯅ ꯏꯃꯥꯁꯤꯒꯤ ꯃꯇꯦꯡ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯈꯥꯗ ꯅꯝꯕꯔ ꯑꯁꯤꯃꯇꯪꯒ ꯄꯤꯖꯔꯝꯒꯦ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯀꯪꯂꯩꯆꯥ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ
ꯏꯃꯥ ꯑꯁꯤꯒꯤ ꯄꯥꯡꯒꯜꯅ ꯅꯠꯇ꯭ꯔꯒ ꯄꯩꯁꯥꯅ ꯃꯇꯦꯡ ꯇꯧꯕ ꯌꯥꯕ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯋꯥꯐꯝ ꯑꯁꯤꯃꯇꯪꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯝꯖꯒꯦ꯫